Manipur Top Trending News na tunga-tungan ba reliable source ng lokat saraga mata-matam gi ba maru ay ipaw patok na kasunchari asi April ki tang kun ganito ay Wednesday numit ki maru ay ba update sing ahan bata maitay macha sing na kuki lamda chatpangamde ay katani chatpung chatliba haina masana masabo hero ni khanjaba ay khoigi ngasi paliba CM Jiri Bam Senapati amasung ukulda laikhada laibak makhada mai pang satkiba chief minister ngasidi wangjingdagi helicopter na chatuna video office sangakhe Manipur gi puarida mayek lara ihoragdaba wafum am oiri chief minister sing amasung BJP gi MLA sing na khongjom degi thoromda saruk yaba thingle kokomi women wing miam gi boycott marakta chief minister na video office sangaba lakadabani haina matum chabi nupi khara chungthokibadu laibak thibani W luwang leima IDP singi lupa crore chamaga kungamari 10 week Yangkai Kaitorak Laga, Lupa Crore, Humfuga, Manga Kakamak, DC Singi Kutanga, release the Wibasi, Lengaki Asubani, Omesor, Goswami, UNC na shutdown, Horpada, T. Kulianda, Kuki Singa Akan Munga, Mungakre, Palaxida Office Sangabagi Wakala Libasi, Miambu Tawide, Hibani, Police Personnel Amayauna, Kongjanglo Ani, Fari Hari, Private School Singa, Panghalibo Kudong Sabasing, Lengaki School Dasu, Panghalabadi, Coalition Holder Sing, Putupungangani, Priadasni, Lopak Project, Lambida, Umdraga nito giban tawani hari pau sandok na pizari ahan bata Jiri Bam Senapati amasung ukulda lebag makhada mai pang nasatpa chief minister wangjingdadi helicopter na chatuna video office sangakre chief minister gi khongchat ki mayukta horkiba musing laksinna ba nongmai na kapada khongjangloi ama mabukta pantuna sokre hari wari sanabana thajanadaba okhanduna ingta paporkani haiba wafumga sagona rakliba chief minister na Jiri Bam Senapati amasung ukulda Laikhagi lambida mai pang satuna mafam sing asigi ITB sing amasung miamga mai panga unakrabasu Imphal kilometer kunga nipan lomtamak labliba Thawal district ki wangjingdati helicopter na chatuna mafam aduda naungna saba video gi office ama sangakhe Rongawi P Gelmol amasung TM Kasong Khulen manakta thokiba angang ani khongjangwai ahum amasung micham ani hatkiba thawdok singbu yaningdom phongdoktuna miamna khongjang changchina ringai charakta tha asigi tarag nipan tarag mapan gi lonaba ahingdagi Numit mangani total shutdown gi khongjang na matau sanglakpadagi chief minister ngasi sanghariba thorom asi pangthukpa yaroi haidina akan ba khongjang changsilak rebasing secretary na tankhai din laksina ba khona bada nongmai na kapada nandabir ko miyo ema mabukta nongmai na pandagi sokuna Thawal district hospital da pukatna laikana bada ibam lusilakpadagi ras medicity da refer tautuna aru film da laikana kre ngasi pangthukiba sanghaba thorongi mangwena ngarang dagi hongna changsilakiba miyangi khongjang dasu hairok part 3 dagi hojik wangjing Opida posting laiba BDF number 1183 Takel Changbam Romesh Jahi Kuntraga Nithoi Apopa Lekidabati Lolindro Koba personal ama Khongjangwai singna Yochai Gumba amana Kalakpadagi Makokta Sokuna Lakanaribani Hari Amaronda Chief Minister Sing amasung BJP MLA singna Khongjomdegi Tharomda Saruk Yaba Tingle Kokomi Women Wing Miamgi Boycott Marta Chief Minister na video office sangaba lakadabani haina Matum Chabi Nupi Khara Thorokibadu Laibakthibani W Luwang Leima Chief Minister Sing BJP ki MLA Sing amasung party asigi lusinba Sing loinana makoiga chatminariba singna khongjomdegi thoromda saruk yaduna haikat laikat tamba thingle makoiba saruk yahanba haibasi mariba kidamak thawai kat khaba athoba singbu ikaiba pibaga chap manai makoidi ikaiba khangdabanina ekoina thingpamto I haina Kokomi Women Wing gi convener W Luwang Leimana phongdorakhe ngasi nungthil lamphel da leiba Kokomi gi mayai losinda pangtupa pawgi mifamda akanba wapum asi phongdogatuna mahakna makhata hai May 2023 dagi kuki narco terrorist singna maitegi mathakta Atamnana landaduna chathariba chahi ahum pharaklaba lal asi losinbagi mauta ngasidi naga singbusu amuk konsilaknaba honarliba thawngsina he na sathiba kodong thinga oba lal ama oirako yabagi film da lakle yune lengang na kuki narco terrorist singbu laksinduna lal losinana ba honabagi mauta naga singbusu lal asida yaksil hanaba honarliba sina Indiana atamnana Manipuda hundamina riba yelho group singi marakta loiba naroidaba kanglup masel hana sunahanbagi lal ama thohanabagi damak mai chukatnaba toriba pataba khujil thorang Asi ifong le haki terrorist asina asuk yam mapanggal kaliba thauna laiba ko chukhlai amadi sel watriba maitei fawa thengnaba ngamloidaba makoina nagasu amukhanna hoduna lal asi ani su face ama amuk hangdokuna maitei amadi naga animaka matam amatara lan tawnaba horliba si makoigi maningda kanali bagino haibasi til yotharaga khanghodrabadi ekoi mutkigani haina haiki modi gi lengaksina makoigi proxy process kuki narco terrorist sing sinaduna Chathariba proxy war sigi padamdi Manipur bu macet tana thugaiba admasung yelhongi singbu
umut muthatpani terrorist singi la asi India gi proxy war oibana losinabagi amata ngaiba lambidi Modi na lusingba BJP lengaksina mahaki miyamda tawhaidaba thabaksing amadi chathaidaba lichatsing chatlibasi Manipur miyamgi apunba bangalna lephanaba honabani hari UN sina shutdown parpada ti khulenda kuki singa akanba moongda ungkatnakre Imphal Ukhrul lambigi TM Kasong Khulen manakta kuki terrorist singna tangkhul khunja ani nongmaina kaptang hatkiba thawdokpu yaningda phongdoktuna UN sina naga taba husingda haukiba ahing nongyai hawraklaga numit humni chathagani hariba total shutdown khongjang sogalakpada ngasi ayuk Senapati district ki ti khulenda shutdown sogatpasingna ase awoksing thingjinbaga loinana dukan amadi hotel na singba thinjilakpada ti khulenga thangnana leiba tangubung kuki khulgi yamlaba nupi amadi nahasing hawraklaga shutdown gi khongjang changsinba yaroi harpadagi nakal anigi marta chaung muknakre purup anigi mioisingna ungarpadagi Senapati district police ki SP na losingdana Tangkupi district police yauna changsilaklaga muknariba tanglup ani khamdokna laksina bahonaki nakal ani na nongmai fawa puthoknaduna blank fair fawa tawnaki loina nung paiduna thanarpada Senapati district student association ki gari ama akai thoki thangdo asigi matangda association asigi maikitigi phongdokpada ngasigi thangdo asi shutdown changsiduna lambi thingnaba thamba barricade singkugi mioi ani laklaga lokthokpa hawpadagi thokibani hairi private school singda panghaliba kudong sabsing lenga ki school dasu panghalabadi position holder sing puthokpa ngamgani haina Priyadasnina hairakli Manipur gi miyam asi laita lairana ayam oibnina mahiroi kya afaba infrastructure nithin labor private school singda mahi tamning labasu tamba phangdaba yawi lanai mahiroi singda panghaliba khudong sab sing asigumba lenga ki school singda su panghalabadi position holder sing puthokpa ngamgani haina ngarang lautokiba kosem logba class 12 examination 2026 ki result ta science stream da taraga mga suba position tarakuna lenga ki mahiroi singi mai ngakrabi nongmaitem Priyadasnina phongdorakli Kaksing Higher Secondary School gi mahiroi asi Kaksing Wajilekai makha logdagi en Sunderlal amadi nongmaitem ongbi silagi masa ahumgi manungda makna alni police personnel ama yauna khongjangloi ani fare hari police control room na ngasi numitang thatok bacherol amada ngasi National Highway number 2 Imphal Dimapur lambi paringi koirengai crossing da lambi da amon akai mai thaduna amasung security force da nungna chingba thaduna khongjang changsin basingi manungda police na miyo ani fabada police personnel ama yarum lehari police personnel adugi maming thogdam Gojendro kawi aduga maka phaminari ba miyo adugi maming na pukhrabam imo chinglemba kawi makoi ani Imphal East district ki manung chaliba tengri makhale kai degin hari thongal da nongmai kapsilam lehari haukiba nongai matung pung ani rom tarpada lampel PS ta koliba takel kolom lekai da leiba Yuba Jantra Dal United Manipur Unit ki vice president Bill Colonel Jaljit Thiam apokpa TS BJG Yungi thongal da nongmai round home kapsilam lehari thogdok thokpam da police latuna jillabada empty case ahum recover tauki loinana thogdok asibu party asigi maikedi akanba mongda yandu phongdorakli video asibu pawdambada soikilan kiba yabasu ngakpi gani amadi channel asibu subscribe tobi damukta thagapa phongdoksari tung koina miyami siba tawbu ngamba ojage